Manipur lairiba lalhobagi problem asi chahi mangagi manungda political solution natraga legal oiba maikai oirabasu loisingani. Insurgency ki solution ba asi BJP lenga ki pandamni amadi lalhauriba Meeoi sing mainstream da purakani haina Chief Minister N Birena phungdokre. Wapam asi ngasi aina THINGKHRABA KCP People's War Group ke kader tarani thoi amadi KYKL ke kader ama Punna Meeoi tara humdoi Changjaraktuna taram no upagi thoram ama First MR Banquet Hall da pangtokpada Chief Minister na phungdokhebani. Home Department Sinduna pangthokiba homecoming ceremony na mainstream da halakhraba Meeoi tara humdoina loinirakpa lethot gun ani 9mm pistol ahum IED ahum detonator ahum radio set ani letterhead manga amadi KCP MC ge extortion slip marishu Home Department ta Khutlai Thadoktuna Council of Ministers sing Indian Army Assam Rifles CRPF SIB amadi tongan personnel sing na saruk yakhi en birena makhata na hai Manipur da ngalingai matamdagi hauduna insurgency gi issue kaya lairakpani adubu Prime Minister Narendra Modi gi liching makhada hana lairamba rehabilitation scheme sing hongdoktuna lanmi sing asna changlakpa matamda makhoi punsi hingjanaba lambi piba thagi stipend piba yauna homecoming gi scheme asi semdokle masigi matung ina chatkhiba chahi mangada PLA gi high ranking kader yauna heavy machinery kaya ga loinaraktuna mainstream da changlakpa leptree Meeoi kharana Manipur da lalhobagi issue leibana chakwat thorang da thinthai haina lana sandokpasu yauri madu laibak thibani BJP lengak asna chakwat thorang da khumang yangna changsili lamdam asda uriba hongba sing asda yenglaga Manipur da santi hanjilakle haiba khangba ngamgani chatkiba chahi khara asda India apunbagi wakhalonda Meeoi kaya tholaktuna Independence Day da har gar tirangana chingba kaya da miyamna saruk yabagi chang hengalakli masna Manipur da ahongba khara lakle haiba adumak takchabani Makata na lairiba insurgency group singa wari sanaduna mainstream da laknaba thonglaw na hangdun lairi haina phungdokhi